Lok Sabha Mikhal matung da laingak na lawkhiba thabaksingi fal laukthoklaga ne Biren. Chingta manimakta chap manaba rule of law leire CM. Pawasi ngasi nungthil phongkhiba pandam pause dagi laukhatsawa ne. Kanglup anigi marakta isam samna thokpa irang oidava na center na micham miyam sogandana Manipur gi irang asi loisana bohonabagi matam changba ne. Chingta manimakta chap manaba rule of law leire. Mikhal laibasi miyam gi power ne. Democracy setup ta Mikhal pangthokpa maru oi. Lok Sabha Mikhal matung chaliba chahi asigi manungda laingak na lawkhiba thabaksingi fal laukthoklegani haina Minister Nongthongbam Biren na phongdokhre. SK TV ga ngasi akhana na wari sanaba mada Chief Minister N Biren na phongdokhibada Manipur da thokleba irang asi Kanglup anigi marakta isam da thokpa irang oidavana amadi suda lairiba kukila loglupsingi khut yaubagum yaudabagum tawba maramna Misam miyam sogandana center na irang asi loisina bahonabagi matam changbane. Kuki lalogrup singge su handokpagi matangdasu center na kumna mijeng sangli haiba thajai. Shantigi wari sanaba lalogrup singna ground rule thugaiduna yana kanglon ngaktrabade. Central government na hanadagi hauna adumak action laukhatuna su lakle. Manipur gi chingta manimakta chap manaba rule of law leire. State asida thogliba irang asi law and order gi issue natte. Matam sangna poram yalakpa miyoi kharna irang asi thogan bagi mami tai haibasi pumna magna khangnaravane mahangna makha taraduna miyam punna honavadage state asida thogliba irang asi nemtharaktuna tangdu laitaba phibam da tamna hanjelagle state asida influx thoktuna mitop masing ka hena wangkhalagliba se mamang matamgi lusing basing na pangthokadaba thabak thauram sing matam sana pangthoktabadagi oirakpani haina lawe Adubu ngasidi center na Indo-Myanmar ngamkhay paring sambal khabada natana FMR laukthokpa yauna khongthang kaya paikhalakle maramas na state asigi yaifa khongthang gi damag center gi mateng lawduna punna chatminaba change democracy satpa laibak amada Mikhal laibasi miyam gi power ne democracy setup ta Mikhal pangthokpa maru oi haina khalli hai khe loina na Manipur thugaina bohonavada khuyek piba yauriba kuki MLA singase makhoi masana yaning na khuyek pi khibra natraga Marumda kari lotuna leiri haibadusu nainaba change. State asida tangdu laitaba purangnaba maikay anigi marakta. Yanaba purangnaba kuki MLA sing CSO singa laingaki maikay dage. Tongan ba thaki mihut singa. Unahan duna angam ba thakta honare. Manipur da thubada ingtapa hanjilaklagani haiba thajay. ST list ki recommendation thabagi matang asisu lamdam asigi yellow meeting mi singasu. Hana wakhal taminaba mamathau tai. Irang na saitheng nangleba singda laingaki maikaydagi pangpham thokpa mateng sing chapchana pangle masida natana imung samnga chatrukte haujik masagi khulda hanjinduna khundaba haukhre apunba Manipur amagi damak hiram khudingmakta aikhoi pungning phathaduna kumna nainaba changi haiba wafam Chief Minister na phongdokladuna Lok Sabha Mikhal matungda laingang na lawkhiba thabaki phalsingsu laukhthoklagani haikhe Lok Sabha Mikhal gi matam hayeng laukhthoklagane pawasi ngasi nungthil phongkhiba pandam pause dagi laukhatsawane Lok Sabha Mikhal pangthokna bagi matam hayeng Election Commission of India na laukthoklegane commission asina X da thagalakpa post amada Lok Sabha Mikhal pangthokpagi matam hayeng nungthil pung 3 tabada New Delhi gi Vigyan Bhavan Plenary Hall da pangthokadaba press conference da lauktokadaba nei Lok Sabha gi mathakta atopa state kharagi pangthokadaba general election gi matam su laukthokani haire loinana hojik leiriba Lok Sabha gi tamasi lakliba June tha da loisingadaba oibana Haidiba matamasagi manungda House ki anoba members sing khangadavane amaromda ikuy-kuydana pangthokadoriba Lok Sabha Mikhal gi damak sit ani khagleiba Manipur gi waina ngasi fauba party amatana mirep laukthokpa ngamdana leire mirep oigadaba singi manungda Congress party gi waina Outer Manipur Parliamentary Constituency da ex MLA Alfred Kangam Athar aduga inner dana JNU gi associate professor Angomsa Bimol akoizam oiraba yai haibage ingit piba laikhravane maragasi da laingak pairiba BJP gi oinade Rajya Sabha gi MP laisemba sana jauba haujik Lok Sabha gi MP oiriba RK Ranjan BJP gi president Sardana chingba luchingba singi maming panariba nei apunba Manipur gi mayokta lakpa khudingmak laingak na miyam gi mang thaduna thengnaga nei Chief Minister pawasi ngasi nungthil phongkhiba pandam pause dagi laukhatsawane apunba Manipur gi mayokta lakpa khudingmak laingak na miyam gi mang thaduna thengnaga nei ngasi gi mirol amasung tunggi mirol singbu tekta kaidana bagi damak ngasi aikhoina thengnariba nei laibak amadi ifurup kanna bohonavada aikhoi pumna mangna matam khara awaba khangmina batai haina Chief Minister Nongthongbam Biren na phongdokhre
Wafam asi Imphal East District ki Akampata leiba Seo Ground nauna saba mini sports complex sangabagi thauramda Chief Minister na phongdokibane. Manipur Lengaki Youth Affairs and Sports Department na sindu na pangthokiba thauram aduda Power Minister T.S. Biswajit, Yaski Minister K. Govindas amadi Southeast Youth Organization ki President Olympian KHS Thoiba yauna tongan-tongan ba maruoy ba miyoy kaya su saruk yakhe. Thauram aduga mari lainana Chief Minister N. Biren hai ngasigi mirol amasung hauragliba mirol asibu tekta kaidanabagi damak ngasi aikoina thengnariba nei state asida mamang sahigi May 3 dagi thoklakiba irang asi tamna mahusagi phibamda hanjinba haurakle irang asi loisinduna tangdu laitaba Manipur ama oinabagi damak laingak asina leptana honare irang asina maram moiduna lanjena ruraba sugnu sero phagaukchau yauna Imphal East District ki dolai thabina chingba maphamsingda miya masa-masagi maramdamda laikai amadi mayumda hanjinduna leiba haunare mahakna makha taraduna state asigi oiriba phibam asi Prime Minister Narendra Modi amadi Union Home Minister Amit Shah gi makhada pung kun mari kupna yengsille relief camp yauna maduda leiriba miyoi singi chana thaknaba mahiroi singi mahi masing tamnaba gi thabak thauram khudingmak center gi pautak matungina leptana paikhatle Manipur da khunda minariba kanglu phurup khudingmakna isa gi phurup khaki oiba wakhalon da thabak tawgumse masina phurup kaya na khunda minariba lamdam asida hiram kaya da akaiba thoglakane pumna magna apunba Manipur gi damak haiba wakhalon da punna thabak tawminase lamdam asida khunda minariba kanglu phurup singna aikhoi haiba wakhalon adu da thabak tawminaram labade thokli bairang asi thoklam loi apunba Manipur gi mayokta lakba khudingmak lainga asina miyam gi mang thaduna thengnagane ngasi maksu miyam gi mang thaduna thengnari hainasu Chief Minister na phongdokhe loina sana khonabaga mari leinaba wafam thamladuna Chief Minister na hai aikoina soiramliba si masana potential leiba mafam aduga chanana thabak tawramdaba political opportunity launa bohonarambagi mami taramba sinane state asigi tongan ba talent leiba mafam singda infrastructure semgatlamde haina pendaba phongdokladuna state asida hojik paliba laingak asina talent leiba mafam sing thidoktuna infrastructure sing semgana bahonare ngasi sangari ba mini sports complex asisu khongthang asigi saruk amane asumna sagaliba sing asi aikhoi khudingmak na isa gi lanni khanna thabak tawduna tungkoina masak thongna lehenna bahona si hai khe NIA na fazin khiba miyoi ahum condition yaudana thadokadavane pawasi ngasi nungthil phongkhiba pandam pause dagi lokhatsavane NIA na fazin khiba pambai na lusing ba UNLF ki Chief of Army thoksom sidaba mapu Chief Intelligence ingba made Sergeant Landababu fakiba yadingdaba phongdokpaga loinana makhoi ahum condition amata yauduna thadokadavani haina maya yumpham khumkanglei apunba itinfam MYKKAE na demand tawre